Manipur da hujik leiriba Iran se ngasi wasak lauriba nakoi mayam sina laaba matungda anauba inot amaga loina nakoi punna amatoina ngasi leiriba sumaina whole community as a Manipuri as a whole tribal gi Maitai gi loina sure medi pango gi aduna loina Manipur yorakanda ngasi Assam da leiriba sigi atmosphere oneness sigi amaga nungsi chanana leiba se nakoi hek Manipur yobaga nakoi gi akhoi gi mung manung pang sinda wari sarakanda hanagi adugumba yamna amatta oiba Manipur ingna chingna akhoi masel sing tam khaina leiba Manipur do oina na ba honna mina kadabani haiba semai na khoi mayam da hana appeal tobjiri ngasi na khoina seliba dress sayo wasak once uniform ama selagadi now you have become a Indian soldiers. Neither you belongs to a community or caste or religion. First, you are the Indian soldier now. No, Bharat ki sipai ama idu wara. Manipur yo bagi Manipur posting. Manipur ki 10 IR we have only, but it's transferable. Bharat ki mapam pun bersapya. And first, we are Indian. Next, aigi state ki lakadabani. Nakoi mayam training loina punna ngasi sila leiriba sigi atmosphere amatta oina punjal laga leiriba pot se hayeng Manipur yoro su adugi damakta ekhoina nakoi gi leifam fajana punna leina na ba aduga punna work tongna na bodo state government su honorable governor dagi ekhoi ya balorga koi gi leiriba DG home secretary ekhoi tana dharma dugi mafam semkalli aduna ada laga su ngasi Assam sila nakoi na tawriba punna nuksina leiriba smaina ada su leina na ba sandi porok na ba ekhoi akan ba thogang lawmin nagadabani